Hello everyone, welcome back again to another video of my YouTube channel. If you are new in my YouTube channel, don't forget to subscribe, like and share. Ahano maktada video asibu yang biriba khwai punumak po aigi channel asida taramna okjabaga loinana kai khumnajaba uchari ngasi se ekhoi chamaga kontra mari rak suba lining hal naurem fulogi taimang phawba ningsing thauramgi video number chatkadori bani aduna mayam punumak po video ase loiba phawbeng biduna nungai biradi like share subscribe to sanbiramo adi huji ekhoi chaliba mafam asina amtala kauje mafam se greenery ngatani aduna aduki matik phajaba hele mayam hauzik ekhoi puya wari tabagi tanja se yaujare maram aduna mayam pulap oina tamina rasi ado aduga puya hairiba lairik asina thaina mamangai gi metei gi lairik amani mayam ponoma khangwina rambani Oglen topa salen satpa igumori athangna ponamani nasi ayata thwarga namidasida ahan mamaktada sidama pubu anangna puramjari mathangda atopa marupku kiramba laningan nauya pulogu ahagna ikoknona puramjari mathangda nasigi laningan nauya pulogi changba kontra mari ratsuba mapo mixing thauram asida lengbi rahiba ahal laman majasing amadi mahiroi khudingmaki mapamda ayagna ikai khumnaba uchari hojik thauram parengi matungina puya pabagi matang asida nangai ayagna lainingan nauya pulona igiramnaba onsen turei sembagi wari ase pathokna miyamda tahanjari masida asoiba aralba haigedaba haina aheuda hairoidaba haina haido kibalairabasu nasigi pinbiriba wajasing paikibigna nakpigani haiduna hayagna kuramjari maiding sanna kaithengi mana piyamning taurai taibang tukning khangliba konsen turei seng mana taibang tukning yengbiki sanau sayon oidina onthang kanna thangduna tungoinana talai aram khawrang nangbagi mawong oina taurai onthang manin thangbada kaithen nubi aduna tungoinana yengthoki kana oina sanau pathang nahana konjian khana laurai ngaiko haiduna Puna yamna selai kaithen nubi ahangi pukning khara chingnaki maram kari oigaba mong khanthaki sanau naha kanano lamjian khawrang nang labra awa ana nang bagi pawu haige taubra turei sengba nahana panthau yungpham thaningde palem mandi imao Ona kaina wahaini akhang naha pahaise kariem naba masakni waro binu imao nasagumba nahani puksel tingba nahagi wadi ichum chumbani mahayon bi imao pumning thungna chakhige chagadaba mahisu ikutmana khanjage kaigi pari puri di khara kona haijage chagadaba mahaibu hawai pina chakhige hairang haithum mamangi chingnabinu pukningna matik chaba mamanbu pijagani aihakna lang langnaba nahani mahai yonbi palemo penanaba mahaibu pukning tingna pijawo aram khawrang nanglaba naha wahai tabata nungsi khaina matangbu khantharuba matangda nupi pukning oibagi mahau sagi oibana
ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯧꯊꯈꯤ ꯁꯥꯅꯧ ꯋꯥꯍꯩ ꯊꯥꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯌꯣꯟꯕꯤꯅ ꯑꯍꯥꯎ ꯑꯊꯨꯝ ꯊꯥꯡꯗꯔꯦ ꯅꯤꯡꯊꯤ ꯊꯣꯏꯕ ꯃꯍꯩꯕꯨ ꯂꯨꯛꯃꯥꯏ ꯊꯛꯇ ꯊꯦꯟꯈꯔꯦ ꯆꯥꯎ ꯆꯥꯎ ꯄꯥꯔꯤꯌꯣ ꯅꯅꯤꯡ ꯊꯨꯡꯅ ꯆꯥꯖꯋꯣ ꯂꯨꯛꯃꯥꯏ ꯊꯛꯀꯤ ꯃꯍꯩꯕꯨ ꯅꯅꯤꯡ ꯇꯝꯅ ꯂꯧꯖꯋꯣ ꯀꯣꯟꯁꯦꯟ ꯇꯨꯔꯩ ꯁꯦꯡꯕꯅ ꯃꯅꯤꯡ ꯊꯨꯡꯅ ꯆꯥꯈꯔꯦ ꯅꯨꯡꯉꯥꯏ ꯃꯄꯨꯡ ꯐꯥꯗꯨꯅ ꯈꯦꯛꯅ ꯈꯦꯛꯅ ꯅꯣꯛꯈꯔꯦ ꯁꯥꯅꯧ ꯅꯍꯥ ꯄꯥꯈꯪꯒꯤ ꯃꯥꯏꯊꯣꯡ ꯁꯪꯅ ꯎꯕꯗ ꯂꯩꯔꯥꯡ ꯉꯥꯡꯔꯥꯡ ꯃꯆꯨꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯌꯦꯡꯕꯗ ꯃꯍꯩ ꯌꯣꯟꯕꯤ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯤꯡꯅꯔꯦ ꯂꯥꯏꯒꯤ ꯃꯆꯥ ꯀꯅꯥꯅꯣ ꯑꯆꯝꯕꯗꯤ ꯅꯠꯇꯔꯦ ꯀꯨꯏꯈꯔꯕ ꯃꯇꯝꯒꯤ ꯂꯥꯡꯂꯦꯟ ꯁꯛꯄꯨ ꯅꯤꯡꯁꯤꯡꯈꯤ ꯃꯤꯠꯂꯨ ꯑꯅꯤꯃꯛꯇꯒꯤ ꯄꯤꯅ ꯇꯔꯪ ꯆꯤꯡꯊꯈꯤ ꯃꯍꯩ ꯌꯣꯟꯕꯤ ꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡ ꯅꯧꯕ ꯎꯕꯗ ꯑꯋꯥ ꯏꯊꯛ ꯍꯧꯔꯕ ꯃꯥꯏꯊꯣꯡ ꯄꯥꯡꯅ ꯌꯦꯡꯕꯗ ꯀꯣꯟꯁꯦꯡ ꯇꯨꯔꯩ ꯁꯦꯡꯕꯅ ꯅꯣꯛꯄ ꯈꯦꯕ ꯇꯣꯛꯈꯔꯦ ꯃꯍꯩ ꯃꯔꯣꯡ ꯌꯣꯟꯕꯤꯕꯨ ꯅꯨꯡꯁꯤ ꯊꯣꯅ ꯊꯦꯡꯈꯔꯦ ꯃꯍꯩ ꯌꯣꯟꯕꯤ ꯏꯃꯥꯎ ꯀꯔꯤꯒꯤꯅꯣ ꯋꯥꯔꯤꯕ ꯑꯣꯏꯔꯣꯏꯗꯕ ꯃꯔꯝꯒꯤ ꯀꯔꯤꯒꯤꯅꯣ ꯈꯜꯂꯤꯕ ꯑꯣꯏꯈꯤꯕꯗꯨ ꯑꯣꯏꯈꯔꯦ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯔꯔꯣꯏ ꯑꯣꯏꯒꯗꯕ ꯃꯔꯝꯗꯤ ꯁꯣꯏꯗꯕꯅꯤ ꯂꯦꯡꯂꯔꯣꯏ ꯃꯔꯝꯁꯤꯕꯨ ꯈꯪꯗꯨꯅ ꯇꯥꯏꯕꯪ ꯑꯋꯥ ꯈꯪꯅꯈꯤ ꯑꯣꯏꯒꯗꯕ ꯃꯔꯝꯒꯤ ꯈꯨꯔꯝꯇꯕꯨ ꯇꯧꯅꯈꯤ ꯃꯍꯩ ꯌꯣꯟꯕꯤ ꯏꯃꯥꯅ ꯀꯔꯤꯒꯤꯅꯣ ꯀꯞꯄꯤꯕ ꯇꯧꯒꯗꯕ ꯊꯧꯔꯝꯕꯨ ꯀꯔꯤꯒꯤꯅꯣ ꯀꯥꯎꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯍꯩꯔꯥꯡꯒꯤ ꯃꯃꯜ ꯈꯪꯗꯦ ꯅꯤꯡꯂꯕ꯭ꯔꯥ ꯄꯥꯈꯪ ꯂꯝꯖꯥ ꯅꯍꯥꯕꯨ ꯑꯉꯥꯎꯕꯅꯤ ꯈꯜꯂꯕ꯭ꯔꯥ ꯄꯥꯔꯤ ꯁꯥꯅꯧ ꯏꯕꯨꯡꯉꯣ ꯀꯔꯤꯕꯨꯁꯨ ꯈꯜꯂꯨꯗꯦ ꯃꯍꯩ ꯃꯔꯣꯡ ꯍꯩꯔꯥꯡꯒꯤ ꯃꯟꯊꯤꯅꯕ ꯇꯧꯖꯗꯦ ꯁꯥꯅꯧ ꯅꯪꯒ ꯃꯥꯟꯅꯕ ꯂꯥꯡꯂꯦꯟ ꯏꯆꯥ ꯂꯩꯔꯝꯈꯤ ꯆꯍꯤ 15ꯕꯨ ꯃꯣꯏ ꯁꯨꯞꯅ ꯇꯧꯔꯝꯃꯤ ꯈꯥꯡꯕꯨ ꯊꯛꯇ ꯏꯆꯥꯗꯨ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯂꯣꯝꯖꯈꯤ ꯀꯣꯔꯧ ꯅꯣꯡꯗꯣꯟ ꯅꯣꯡꯗꯝꯕ ꯈꯥꯏꯅ ꯀꯨꯝꯍꯩ ꯇꯧꯕꯤꯈꯤ ꯁꯥꯅꯧ ꯅꯪꯒꯤ ꯁꯛꯇꯝꯕꯨ ꯑꯩꯒꯤ ꯃꯤꯠꯅ ꯎꯔꯒ ꯑꯔꯥꯝ ꯈꯧꯔꯥꯡ ꯅꯪꯗꯨꯅ ꯅꯪꯅ ꯆꯥꯕ ꯎꯔꯒ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯝꯅ ꯄꯦꯟꯖꯈꯤ ꯁꯤꯈ꯭ꯔꯕ ꯏꯆꯥꯅ ꯆꯥꯔꯕꯣꯏꯔꯦ ꯅꯤꯡꯖꯈꯤ ꯀꯣꯟꯁꯦꯟ ꯇꯨꯔꯩ ꯁꯦꯡꯕꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯈꯜꯂꯛꯏ ꯋꯥꯈꯜ ꯊꯦꯟꯕ ꯇꯥꯏꯕꯪꯕꯨ ꯄꯦꯜꯍꯜꯂꯒꯦ ꯅꯤꯡꯉꯛꯏ ꯀꯗꯣꯝꯗꯒꯤ ꯄꯨꯔꯛꯄ ꯃꯐꯝ ꯍꯧꯐꯝ ꯈꯪꯍꯧꯗꯦ ꯑꯄꯪꯕꯗꯤ ꯇꯥꯏꯕꯪꯅ ꯀꯔꯤꯃꯇ ꯄꯨꯍꯧꯗꯦ ꯃꯆꯥ ꯃꯁꯨ ꯄꯥꯎꯃꯦꯟꯈꯤ ꯀꯥꯎꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯅꯥꯎ ꯁꯥꯟꯅꯈꯤ ꯄꯨꯌꯥ ꯄꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯃꯤꯌꯥꯝꯗꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯁꯤꯗꯕꯅ ꯌꯥꯏꯐꯔꯦ ꯑꯀꯣꯛꯄꯅ ꯌꯥꯏꯐꯔꯦ 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 ꯉꯁꯤ ꯌꯥꯏꯐꯊꯣꯔꯕ ꯅꯨꯃꯤꯠ ꯆꯥꯝꯃ 34ꯁꯛ ꯁꯨꯕ ꯂꯥꯏꯅꯤꯡꯉꯥꯟ ꯅꯥꯎꯔꯦꯝ ꯄꯨꯂꯣꯒꯤ ꯇꯥꯏꯕꯪ ꯐꯥꯎꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯧꯔꯝ ꯄꯔꯦꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯐꯣꯡꯕ ꯃꯤꯐꯝ ꯐꯝꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯌꯧꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯐꯣꯡꯕ ꯃꯤꯐꯝ ꯑꯁꯤ ꯐꯝꯕꯒꯤ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯃꯤꯌꯥꯝꯗꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯁꯤꯒꯤ ꯌꯥꯏꯇꯣꯡꯕꯒꯤ ꯐꯝ ꯑꯁꯤ ꯂꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯏꯐ ꯂꯨꯞꯀꯤ ꯃꯍꯧꯁꯥ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗ꯭ꯔ ꯀꯨꯃꯥꯔꯕꯨ ꯍꯥꯏꯔꯤꯕ ꯐꯝ ꯑꯁꯤ ꯂꯧꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯅꯧꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯤꯗꯅ ꯄꯨ ꯏꯄꯨꯔꯣꯏ ꯑꯄꯣꯛꯄ ꯁꯤꯕ ꯃꯄꯨꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯅꯤꯁꯨꯕꯗ ꯂꯥꯏꯅꯤꯡꯍꯟ ꯅꯥꯎꯔꯦꯝ ꯄꯨꯕꯨ ꯑꯩꯍꯥꯛꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯗ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯥꯏꯐꯁꯤꯡ ꯏꯃꯥ ꯏꯕꯤ ꯑꯇ ꯄꯨꯝꯅꯃꯛꯄꯨꯗꯤ ꯑꯩꯍꯥꯛꯅ ꯏꯀꯥꯏꯈꯨꯝꯅꯖꯕ ꯎꯠꯆꯔꯤ ꯉꯁꯤ ꯂꯥꯏꯅꯤꯡꯍꯟ ꯅꯥꯎꯔꯦꯝ ꯄꯨꯂꯣꯒꯤ 134ꯔꯛ ꯁꯨꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯐꯧꯕ ꯃꯐꯝ ꯑꯁꯤꯒꯤ ꯌꯥꯏꯇꯣꯡꯕ ꯑꯣꯏꯕꯤꯅꯕꯤꯒꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤ ꯄꯤꯁꯤꯟꯕꯤꯔꯤꯁꯤ ꯃꯌꯥꯝꯗꯒꯤ ꯌꯥꯏꯐ ꯄꯥꯎꯇꯥꯛ ꯀꯌꯥ ꯐꯪꯗꯨꯅ
ꯃꯤꯐꯝ ꯑꯁꯦ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩ ꯃꯤꯐꯝ ꯑꯁꯤ ꯂꯧꯁꯟꯖꯩ ꯕꯅꯤꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯅ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯃꯒꯅꯤ ꯑꯗꯨꯕꯨ ꯅꯧꯅ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡ ꯃꯍꯩꯔꯣꯏꯁꯤꯡ ꯃꯈꯣꯏꯗꯤ ꯈꯪꯉꯝꯈꯤꯔꯣꯏꯗꯣ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯉꯥꯛꯇꯁꯨ ꯅꯠꯇꯅ ꯑꯇꯩ ꯑꯇꯩꯁꯨ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯤꯊꯣꯏ ꯃꯤꯍꯣꯟ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯂꯤꯐꯝ ꯊꯣꯛꯏ ꯍꯥꯏꯐꯝ ꯊꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯑꯁꯤꯒꯤ ꯁꯤꯝꯕꯨꯔꯦꯟꯒꯤ ꯐꯝꯗ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏ ꯅꯣꯡꯊꯣꯡꯕꯝꯒꯤ ꯀꯃꯜ ꯁꯤꯡꯍꯅ ꯃꯩꯇꯩꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯅꯥꯎꯔꯦꯝ ꯐꯨꯂꯣꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤ ꯁꯝꯂꯞꯅ ꯏꯕ ꯑꯁꯤ ꯑꯝꯇꯪ ꯃꯌꯥꯝꯗ ꯄꯥꯊꯣꯛꯄ ꯇꯥꯍꯟꯕꯤꯒꯅꯤ ꯁꯤꯗꯕ ꯃꯄꯨꯕꯨ ꯑꯩꯍꯥꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯗ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡꯕꯨ ꯄꯨꯊꯣꯛꯄꯤꯔꯝꯂꯕ ꯂꯥꯏꯅꯤꯡꯍꯟ ꯅꯥꯎꯔꯤꯌꯥ ꯍꯥꯏꯕꯗꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯏꯕ ꯈ꯭ꯋꯥꯏꯈꯤꯕꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯥꯏꯅꯤꯡꯍꯟ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣꯒꯤ ꯁꯝꯂꯞꯄ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯥꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯇꯥꯍꯟꯖꯔꯤ ꯂꯥꯏꯅꯤꯡꯍꯟ ꯐꯨꯟꯗ꯭ꯔꯩ ꯐꯨꯂꯣꯒꯤ ꯁꯝꯂꯞꯄ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯣꯛꯄ ꯂꯥꯏꯅꯤꯡꯍꯟ ꯅꯥꯎꯔꯤꯌꯥ ꯐꯨꯂꯣ ꯊꯥꯋꯥꯟ ꯊꯥꯒꯤ ꯀꯨꯟꯒ ꯅꯤꯊꯣꯏꯅꯤ ꯄꯥꯟꯕ ꯑꯥꯒꯁ ꯅꯣꯡꯁꯤꯡ ꯀꯨꯟꯒ ꯅꯤꯄꯥꯟ ꯏꯪꯔꯥꯖꯤ ꯆꯍꯤꯔꯣꯜ ꯆꯥꯇ꯭ꯔꯥ ꯅꯤꯄꯥꯟꯒ ꯃꯔꯐꯨ ꯅꯤꯄꯥꯟ ꯑꯁꯥꯝꯒꯤ ꯍꯥꯏꯂꯥꯀꯥꯟꯗꯤ ꯖꯤꯂꯥꯒꯤ ꯂꯥꯂꯥ ꯀꯧꯕ ꯇꯥꯋꯣꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 5 ꯃꯨꯛ ꯂꯥꯞꯅ ꯂꯩꯕ ꯔꯥꯖꯦꯁ꯭ꯋꯔꯄꯨꯔꯒꯤ ꯂꯥꯏꯁ꯭ꯔꯝ ꯈꯨꯟ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯊꯥꯈꯥꯜ ꯀꯧꯕ ꯇꯨꯔꯦꯜꯒꯤꯗꯤ ꯑꯋꯥꯡ ꯊꯪꯕ ꯃꯄꯥꯟ ꯅꯥꯎꯔꯦꯝ ꯁꯥꯒꯩꯗ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯕ ꯃꯇꯨꯡꯗ ꯇꯥꯏꯕꯪ ꯐꯥꯎꯈꯤ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯄꯟꯊꯧꯒꯤ ꯃꯤꯡꯅ ꯅꯥꯎꯔꯦꯝ ꯆꯥꯎꯕ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯤꯡꯅ ꯊꯝꯕꯧ ꯍꯥꯏꯅ ꯀꯧꯏ ꯃꯇꯝ ꯑꯗꯨ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯅꯆꯤꯡꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯃꯇꯧꯒꯨꯝ ꯌꯥꯝꯅ ꯁꯥꯐꯨ ꯀꯜꯂꯤꯕ ꯃꯇꯝꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯁꯑꯣꯡ ꯁꯥꯗꯥ ꯐꯨꯟꯗ꯭ꯔꯩ ꯈꯦꯠꯄꯒꯨꯝ ꯐꯖꯩ ꯍꯥꯏꯗꯨꯅ ꯐꯨꯟꯗ꯭ꯔꯩ ꯍꯥꯏꯅ ꯃꯤꯡꯊꯣꯟꯈꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯕ ꯃꯇꯝꯗ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅ ꯃꯍꯥꯛꯄꯨ ꯂꯩꯒꯨꯝ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯌꯥꯡꯂꯣꯟꯗ ꯐꯨꯜ ꯍꯥꯏꯅ ꯃꯤꯡꯒꯧꯈꯤ ꯃꯌꯥꯡꯂꯣꯟꯒꯤ ꯐꯨꯜ ꯋꯥꯍꯩꯕꯨ ꯃꯤꯇꯩꯅ ꯂꯣꯟꯊꯩ ꯑꯣꯏꯈꯤꯗꯨꯅ ꯐꯨꯂꯣ ꯑꯁꯨꯝꯅ ꯀꯧꯅꯈꯤ ꯃꯍꯩꯔꯣꯏ ꯑꯣꯏꯔꯤꯉꯩ ꯃꯍꯥꯛ ꯑꯍꯥꯟꯕꯗ ꯔꯥꯖꯦꯁ꯭ꯋꯔꯄꯨꯔ ꯅꯝꯕꯔ 33 LP ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯈꯤ ꯑꯗꯨꯗꯒꯤ ꯁꯤꯜꯆꯔꯒꯤ ꯅꯔꯁꯤꯡꯍꯄꯨꯔ ꯑꯄꯥꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯂꯧꯁꯤꯡ ꯃꯩꯔꯥ ꯐꯅ ꯂꯥꯏꯔꯤꯛ ꯇꯝꯈꯤ ꯃꯇꯨꯡꯗ 1913 ꯏꯪꯗ ꯒꯣꯞ ꯚꯤꯛꯇꯣꯔꯤꯌꯥ ꯃꯦꯃꯣꯔꯤꯌꯦꯜ हाई स्कूल हैलाकांदीदगी मैट्रिक परीक्षा पास तौखी मतमसिदा मितैगी मनुंगदा आसामगी ओइना मैट्रिक पास तौबसे महान अहाननी थबक तौबा मैट्रिक पास तौबगा हाइरिबा गोप विक्टोरिया मेमोरियल हाई स्कूल सिदा असिस्टेंट ओजा ओइना थबक तौबा होखी ओजा ओइबगी चही अनीगी मतुंगा कसार सिलचरगी डीसी ऑफिस की ऑफिस असिस्टेंट ओइना थबक सुरमी मतुंगा चात्रा मापंगा तरागा निपान इंगो महाक्से वखल खनगनबा लौसिंगी मैरा चावबा अमदी मियोबगी माइगै खुदिं चाफतनबगी मरमदा खनजबा लोइनाबा मदुगी मतुंगिना थबक थौरमसु तौजबा मियोय अमनी मरुओइना महाक मितै सागेगी मरमदा थोइदोना चाफतनबगी खनजबा अमनी महाना पुलिस की एसआई ओइना थबक तौरिङैदा डिब्रुगढ़ आमिनगाव
ꯔꯣꯡꯉꯤꯌꯥ ꯅꯣꯜꯕꯥꯔꯤ ꯑꯁꯤꯅꯆꯤꯡꯕ ꯃꯐꯝ ꯃꯐꯝꯗ ꯄꯣꯁꯇꯤꯡ ꯑꯣꯏꯗꯨꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯃꯐꯝꯗ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯁꯥꯙꯨꯁꯤꯡ ꯀꯌꯥ ꯎꯅꯈꯤ ꯑꯃꯁꯨꯡ 1919ꯗ ꯔꯣꯡꯉꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯂꯥꯏꯅꯤꯡꯒꯤ ꯃꯉꯥꯜ ꯐꯪꯖꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯥꯗꯣꯛꯇꯨꯅ ꯆꯥꯇ꯭ꯔꯥꯃꯥꯄꯟꯒ ꯀꯨꯟꯊ꯭ꯔꯥ ꯏꯪꯒꯤ 18 ꯑꯦꯄ꯭ꯔꯤꯜꯗ ꯑꯄꯣꯛꯄ ꯃꯔꯨ ꯂꯤꯡꯈꯠꯇꯨꯅ ꯑꯄꯣꯛꯄ ꯂꯥꯏꯅꯤꯡ ꯁꯟꯗꯣꯛꯄ ꯍꯧꯈꯤ ꯃꯍꯥꯛꯅ ꯑꯄꯣꯛꯄ ꯂꯥꯏꯅꯤꯡ ꯑꯁꯤ ꯄꯨꯊꯣꯔꯛꯄꯒꯤ ꯑꯍꯥꯟꯕ ꯃꯇꯥꯡ ꯑꯁꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯅꯤꯡꯉꯥꯏ ꯆꯍꯤ ꯆꯥꯝꯃ 136 ꯍꯦꯜꯂꯛꯂꯕ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯍꯜꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯕꯤꯔꯝꯃꯤ ꯈꯥꯡꯂꯦꯟꯒꯤ ꯏꯄꯨ ꯄꯟꯆꯣꯝꯅ ꯃꯤꯇꯩꯁꯤꯡꯅ ꯂꯥꯏꯅꯤꯡꯍꯜꯕꯨ ꯍꯥꯠꯅꯕꯒꯤ ꯁꯦꯟ ꯈꯥꯏꯒꯠꯅꯔꯝꯃꯤ ꯀꯔꯤꯒꯨꯝꯕꯁꯨꯡ ꯃꯄꯨꯒꯤ ꯊꯧꯖꯥꯜꯗꯒꯤ ꯀꯅꯥꯅꯁꯨ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯇꯨꯞꯄ ꯉꯝꯈꯤꯗꯦ 1838 ꯏꯪꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯦꯝꯆꯥ ꯇꯤꯀꯦꯟꯗ꯭ꯔ ꯚꯖꯅ ꯅꯕꯗꯤꯞꯇꯒꯤ ꯏꯝꯐꯥꯜꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯥꯏꯅꯤꯡꯍꯜ ꯏꯕꯨꯡꯉꯣꯒ ꯎꯅꯗꯨꯅ ꯑꯄꯣꯛꯄ ꯂꯥꯏꯅꯤꯡꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯅꯈꯤ ꯑꯗꯨꯗꯒꯤ ꯀꯦꯔꯗꯨꯅ ꯅꯤꯡꯊꯦꯝꯆꯥ ꯑꯁꯤꯅ ꯄꯨꯂꯣꯕꯨ ꯂꯥꯏꯅꯤꯡꯍꯜ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯄꯤꯈꯤ ꯂꯥꯏꯔꯤꯛ ꯏꯗꯨꯅ ꯊꯝꯕꯤꯔꯝꯕ ꯂꯥꯏꯅꯤꯡꯍꯜ ꯄꯨꯂꯣꯅ ꯏꯗꯨꯅ ꯊꯝꯕꯤꯔꯝꯕ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯃꯈꯥꯗ ꯄꯟꯖꯔꯤ ꯃꯗꯨꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕꯗ ꯌꯨꯝꯂꯥꯏ ꯂꯥꯏꯔꯣꯟ 1853 ꯏꯪ ꯑꯅꯤꯁꯨꯕꯗ ꯃꯤꯇꯩ ꯌꯦꯜꯍꯧ ꯃꯌꯦꯛ 1859 ꯏꯪ ꯑꯍꯨꯝꯁꯨꯕꯗ ꯁꯀꯣꯛ ꯊꯤꯔꯦꯟ 1859 ꯍꯧꯔꯛꯄ ꯄꯨꯌꯥ ꯃꯔꯤꯁꯨꯕꯗ ꯑꯄꯣꯛꯄ ꯃꯔꯨꯞꯀꯤ ꯇꯨꯡꯃꯐꯝ 1859 ꯂꯩꯋꯥ ꯑꯍꯨꯝꯁꯨꯕ ꯃꯉꯥꯁꯨꯕꯗ ꯁꯤꯡꯈꯥ ꯆꯩꯊꯥꯔꯣꯟ 1859 ꯇꯔꯨꯛꯁꯨꯕꯗ ꯆꯤꯃꯨ ꯂꯥꯏꯔꯦꯝꯕꯤ 1859 ꯇꯔꯦꯠꯁꯨꯕꯗ ꯒꯧꯔ ꯙꯔꯃ ꯆꯪꯂꯛꯄ ꯃꯇꯥꯡ 1859 ꯅꯤꯄꯥꯟꯁꯨꯕꯗ ꯍꯧꯅꯕꯨꯡ ꯑꯃꯁꯨꯡ ꯂꯥꯅꯕꯨꯡ 1859 ꯃꯤꯇꯩ ꯂꯩꯄꯥꯛ ꯂꯥꯏꯐꯝ ꯃꯥꯄꯟꯁꯨꯕꯗ ꯅꯤꯡꯊꯧꯔꯦꯟ ꯄꯥꯝꯍꯩꯕ 1852 কৃতিত্বৰ সৈতে উত্তীৰ্ণ হৈ পিছত হাইলাকান্দিত আছিল ngasi aina pagadawa sayeng haiba tae wahi amni tang hereng ngasi gi maminggi hanggat chaba he taibang mapu kadai dabu leibagi kari oina bu leibano lei haibadi tajei mitna ubo phanjede kana bu kina lot pano langon to bu longduna laihang ta bu oiduna boklam laga taibangda taibang awawa polum puhulam libra warak ngai leitle ngasidi mapok maru leitabana mana angamba aningba tongnarakli achung aram ꯃꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯁꯩꯔꯥꯡꯕ ꯀꯅꯥꯒꯤ ꯂꯩꯀꯣꯜꯅꯨꯡꯗ ꯁꯣꯔꯥꯔꯦꯟꯒꯤ ꯅꯨꯡꯁꯤ ꯄꯥꯎꯕꯨ ꯄꯨꯔꯛꯂꯤ ꯇꯝꯊꯤꯔꯕ ꯃꯥꯂꯦꯝꯗ ꯌꯦꯜꯂꯛꯂꯤ ꯐꯖꯔꯕ ꯏꯅꯦꯝꯒꯤ ꯅꯨꯡꯁꯤ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯀꯠꯇ꯭ꯔꯕ ꯍꯣꯠꯅꯖꯃꯟꯅ ꯄꯨꯔꯛꯂꯤ ꯑꯅꯧꯕ ꯌꯥꯋꯣꯜ ꯆꯦꯜꯍꯜꯂꯤ ꯅꯣꯂꯨꯛꯄꯒꯤ ꯏꯆꯦꯜ ꯑꯄꯣꯛꯄ ꯃꯤꯐꯝꯒꯤ ꯂꯥꯏꯅꯤꯡꯍꯜ ꯅꯥꯎꯔꯦꯝ ꯄꯨꯂꯣꯒꯤ ꯁꯛꯂꯛꯐꯝ ꯅꯨꯡꯁꯤꯕꯒꯤ ꯃꯩꯇꯩꯂꯣꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯍꯦꯛ ꯍꯧꯗꯣꯛꯄ ꯑꯍꯥꯟꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯋꯥꯏ ꯃꯨꯟꯗꯕ ꯊꯋꯥꯏ ꯍꯥꯏꯗꯤ ꯃꯥꯡꯕꯒꯤ ꯋꯥꯈꯜ ꯑꯗ ꯆꯨꯝꯃꯤ ꯍꯥꯏꯅ ꯁꯨꯝ ꯂꯩꯔꯁꯨ ꯌꯥꯏ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯍꯣꯠꯅꯕꯗ ꯆꯨꯝꯃꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯗꯅ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯔꯗꯤ ꯋꯥꯏ ꯍꯣꯠꯅꯕꯗ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯖꯍꯥꯖ